ꯃꯥꯒꯤ ꯕꯣꯔ ꯁꯣꯂꯨꯁꯟꯈ꯭ꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯔꯨꯕꯅ ꯃꯁꯥ ꯃꯎꯁꯤꯡꯗꯣ ꯋꯥꯕꯅ ꯄꯣꯞ ꯄꯣꯞ ꯇꯥꯅꯔꯦ ꯋꯥꯔꯕꯁꯨ ꯅꯣꯡꯃ ꯃꯉꯥꯏ ꯅꯤꯅꯤ ꯁꯨꯅꯗꯤ ꯄꯣꯊꯥꯅꯗꯦ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯕ ꯊꯧꯅꯥꯗꯨꯗꯤ ꯂꯥꯞꯂꯤꯕꯣꯏ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯑꯗꯨꯕꯨ ꯅꯣꯡꯃꯗꯒꯤ ꯕꯣꯔ ꯂꯣꯏꯈꯤꯕ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯤꯟꯈ꯭ꯔꯦ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯦ ꯂꯥꯡꯂꯦꯟ ꯃꯁꯥ ꯄꯨꯝꯕ ꯊꯤꯟꯗꯣꯛꯂꯦ ꯂꯦꯡꯂꯦ ꯊꯤꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩ ꯇꯃꯛ ꯇꯥꯔꯦ ꯃꯅꯥꯛꯇ ꯆꯪꯂꯨꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯃꯊꯧ ꯆꯠꯇꯕ ꯌꯥꯗꯕ ꯑꯣꯏꯕꯅ ꯆꯥꯎꯔꯦꯜꯗꯤ ꯉꯟꯅ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯂꯧꯈꯠꯂꯨꯅꯅꯕ ꯏꯉꯦꯂꯩ ꯉꯝꯅꯃꯛ ꯃꯁꯥ ꯃꯊꯟꯇ ꯈꯨꯗꯤꯡꯃꯛ ꯅꯪꯅꯕ ꯍꯣꯠꯅꯖꯩ ꯑꯌꯨꯛꯀꯤ ꯋꯥꯏꯁꯤꯠ ꯋꯥꯏꯇꯩ ꯂꯥꯏꯗꯨ ꯃꯩꯔꯥ ꯂꯥꯡꯕ ꯆꯥꯛꯉꯟ ꯊꯣꯡꯕ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯕꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯑꯃꯠꯇ ꯍꯥꯡꯗ ꯋꯥꯇꯔ ꯕꯦꯒ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯂꯗꯨꯅ ꯄꯨꯈꯠꯂꯛꯏ ꯑꯇꯣꯞꯄ ꯅꯥꯝ ꯑꯃꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥꯕ ꯌꯥꯅꯕ ꯁꯪꯒꯣꯝ ꯑꯆꯥꯄꯣꯠ ꯑꯃꯒ ꯇ꯭ꯔꯦ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯒ ꯆꯪꯉꯛꯏ ꯂꯥꯡꯂꯦꯟꯗꯤ ꯃꯁꯥꯗꯨ ꯄꯣꯠꯇ꯭ꯔꯥꯛ ꯇꯥꯔꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯃꯁꯝ ꯃꯅꯥꯒꯗꯨ ꯏꯐꯥ ꯐꯥꯏ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯃꯤ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯏꯉꯦꯂꯩꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯛꯂꯤ ꯍꯧꯗꯣꯛꯏ ꯑꯅꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯥꯡꯂꯦꯟ ꯁꯦ ꯋꯥꯇꯔ ꯕꯦꯒꯁꯦ ꯍꯥꯞꯄꯨꯁꯦ ꯉꯝꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯥꯡꯂꯛꯏ ꯇꯞꯅ ꯂꯧꯁꯤꯜꯂꯤ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯋꯥꯇꯔ ꯕꯦꯒꯇꯣ ꯐꯩꯖꯨꯞ ꯀꯥꯟꯗꯥꯁꯤꯃ ꯁꯨꯞꯆꯜꯂꯨꯗꯅ ꯁꯦ ꯈꯤꯇꯪ ꯍꯧꯒꯠꯂꯒꯅꯦ ꯐꯝꯁꯤꯁꯦ ꯁꯪꯒꯣꯝꯒ ꯀꯤꯡꯕꯣꯟꯒꯁꯦ ꯆꯥꯁꯜꯂꯣ ꯀꯣꯟꯅ ꯆꯥꯔꯒꯦ ꯀꯣꯟꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯈꯤꯇꯪ ꯆꯥꯁꯤꯟꯁꯤ ꯒꯨꯂꯤ ꯆꯥꯕ ꯌꯥꯅꯕ ꯑꯩꯁꯨ ꯈꯤꯇꯪ ꯊꯦꯡꯅ ꯆꯠꯂꯒꯦ ꯁ꯭ꯀꯨꯜꯗꯣ ꯁꯨꯇꯤꯃꯛ ꯂꯧꯕ ꯌꯥꯗꯕ ꯇꯧꯔꯤꯁꯦ ꯑꯩ ꯑꯗꯨꯝ ꯂꯩꯍꯧꯕ ꯌꯥꯅꯤꯗ ꯃꯃꯥ ꯍꯧꯒꯠꯂꯁꯦ ꯁꯥꯔꯤꯉꯩꯁꯤꯗꯅꯦ ꯑꯃꯠꯇ ꯆꯥꯕ ꯌꯥꯕ ꯌꯦꯡꯍꯧꯁꯤꯁꯦ ꯏꯉꯦꯂꯩꯅ ꯁꯧꯔꯒ ꯇꯞꯅ ꯐꯝꯍꯜꯂꯤ ꯆꯥꯅꯕꯗꯣ ꯃꯆꯥꯅꯨꯄꯤꯗ ꯏꯟꯕ ꯍꯧꯕꯤ ꯂꯥꯡꯂꯦꯟꯁꯨ ꯇꯞꯅ ꯆꯥꯁꯤꯟꯕ ꯍꯧꯋꯤ ꯑꯅꯤꯔꯛꯀꯨꯝꯕ ꯏꯜꯂꯕꯗ ꯃꯃꯥꯒꯤ ꯃꯈꯨꯠ ꯐꯥꯏ ꯌꯥꯔꯦ ꯍꯥꯏꯕꯒꯨꯝꯅ ꯁꯪꯒꯣꯝꯁꯤꯗꯗꯤ ꯂꯣꯏꯅ ꯊꯛꯆꯜꯂꯨ ꯀꯩꯗꯧꯔꯕꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨ ꯊꯥꯡꯖꯤꯜꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯄꯤꯊꯛꯏ ꯇꯪꯈꯥꯏꯃꯨꯛ ꯍꯦꯟꯅ ꯊꯥꯈ꯭ꯔꯕꯗ ꯂꯥꯡꯂꯦꯟ ꯃꯈꯨꯠꯅ ꯉꯥꯛꯏ ꯉꯥꯛꯇ ꯇꯨꯝꯒꯦ ꯃꯃꯥ ꯇꯨꯝꯃꯨ ꯃꯆꯥꯅꯨꯄꯤꯕꯨ ꯇꯞꯅ ꯑꯃꯨꯛ ꯍꯤꯞꯊꯍꯜꯂꯤ ꯐꯩꯖꯨꯞ ꯁꯨꯞꯆꯤꯟꯕꯤꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯨꯝꯊꯍꯜꯂꯤ ꯗꯣꯛꯇꯔꯗ ꯆꯠꯂꯨꯁꯤꯔꯣ ꯌꯥꯅꯤ ꯂꯣꯛ ꯊꯨꯡꯕꯒꯤ ꯏꯁꯥ ꯊꯤꯟꯗꯣꯛꯄ ꯑꯣꯏꯔꯝꯅꯤꯌꯦ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯆꯥꯔꯒ ꯑꯗꯨꯝ ꯐꯈꯤꯅꯤ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯤꯔꯣꯜ ꯂꯩꯖꯗꯕꯁꯦ ꯋꯥꯈ꯭ꯔꯦꯗꯀꯣ ꯃꯃꯥ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯇꯧꯔꯣ ꯑꯩ ꯑꯗꯨꯝ ꯉꯝꯅꯤꯌꯦ ꯂꯩꯍꯧꯕ ꯃꯤꯅꯥꯛꯁꯤꯕꯨꯗꯤ ꯑꯩꯅ ꯅꯪꯒꯤ ꯆꯥꯛ ꯏꯁꯤꯡꯒꯤ ꯑꯃꯨꯛꯇ ꯁꯤꯟꯕꯤꯔꯝꯃꯣꯅ ꯍꯥꯏꯈꯤꯕꯅꯤ ꯉꯔꯥꯡ ꯀꯧꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯉꯝꯅꯤꯌꯦ ꯏꯉꯦꯂꯩ ꯑꯅꯥꯕꯤ ꯃꯆꯥꯅꯨꯄꯤ ꯍꯨꯟꯗꯣꯛꯂꯒ ꯃꯈꯣꯡꯗꯨ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯐꯝꯂꯤ ꯑꯗꯨꯃꯛ ꯃꯃꯥꯕꯨꯁꯨ ꯁ꯭ꯀꯨꯜ ꯊꯦꯡꯂꯅꯤ ꯄꯥꯈꯠꯆꯗꯨꯅ ꯁ꯭ꯀꯨꯜꯗ ꯆꯠꯅꯕ ꯇꯛꯁꯤꯜꯂꯤ ꯂꯥꯡꯂꯦꯟꯅ ꯏꯉꯦꯂꯩꯁꯨ ꯃꯆꯥꯕꯨ ꯊꯅꯝꯂꯒ ꯊꯣꯔꯛꯂꯦ ꯂꯥꯡꯂꯦꯟ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯎꯏꯔꯨꯝ ꯇꯧꯔꯛꯏ ꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯅꯍꯧꯅ ꯍꯧꯈꯤꯕ ꯃꯇꯝ ꯑꯃꯕꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ ꯃꯃꯥꯡ ꯊꯛꯀꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤꯗꯤ ꯃꯃꯥꯡꯅꯤ ꯑꯆꯣꯏꯕ ꯀꯥꯏꯕꯒꯤ ꯍꯜꯂꯛꯂꯤꯕ ꯄꯩꯁꯥꯗꯨ ꯂꯧꯔꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯉꯁꯥꯏ ꯃꯈꯩ ꯃꯥꯒꯤ ꯇꯨꯡ ꯑꯣꯏꯅ ꯑꯃꯥꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕꯗꯣ ꯊꯃꯣꯏꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯂꯥꯡꯂꯦꯟ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛꯇꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ ꯃꯤꯠꯆꯥꯟꯅꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯀꯦꯜꯚꯤꯟꯗ ꯌꯦꯡꯖꯕ ꯉꯝꯖꯗꯦ ꯂꯨꯛꯊꯗꯨꯅ ꯂꯩ ꯀꯦꯜꯚꯤꯟꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯥꯔꯊꯥꯅ ꯂꯥꯡꯂꯦꯟ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕ ꯃꯀꯣꯛ ꯍꯥꯏꯒꯠꯇꯕ ꯌꯥꯗꯕꯒꯨꯝ ꯑꯥꯎ ꯇꯥꯏꯌꯦ ꯃꯤꯁ ꯅꯣꯏ ꯁ꯭ꯇꯣꯜ ꯐꯝꯃꯦꯕꯨ ꯀꯥꯏꯅꯣ ꯑꯁꯤꯗꯅꯦ ꯌꯥꯝ ꯂꯥꯞꯄꯦ ꯁꯦꯡꯅ ꯂꯥꯡꯂꯦ ꯃꯥꯔꯊꯥ ꯍꯣꯏꯗꯣ ꯂꯥꯛꯍꯟꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯃꯈꯣꯏꯕꯨ ꯂꯥꯛꯀꯅꯨ ꯍꯥꯏꯅ ꯉꯛꯅꯤꯡꯂꯦ ꯄꯥꯔꯊꯥ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯀꯦꯜꯚꯤꯟꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯀꯦꯜꯚꯤꯟꯗ ꯑꯗꯨꯃꯛ ꯈꯨꯝꯃꯛꯏ ꯀꯔꯤꯁꯨ ꯃꯤꯄꯥꯏꯕ ꯍꯥꯏꯕꯗꯣ ꯐꯥꯎꯗꯅ ꯑꯩ ꯍꯥꯟꯅ ꯈꯪꯅꯩ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯀꯦꯜꯚꯤꯟꯒꯤ ꯄꯦꯟꯊꯣꯛꯄ ꯍꯩꯕꯤ ꯊꯃꯣꯏꯗꯣ ꯈꯔ ꯃꯈꯩꯗꯤ ꯋꯥꯔꯝꯕ ꯊꯃꯣꯏꯗꯣ ꯈꯣꯡꯐꯝ ꯍꯟꯗꯣꯛꯄꯒꯨꯝ ꯀꯌꯥꯗ ꯄꯦꯟꯊꯣꯛꯄ ꯍꯩꯈ꯭ꯔꯕ ꯊꯃꯣꯏꯅꯣ ꯂꯥꯡꯂꯦꯟ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯂꯩꯒꯤ ꯈꯜꯂꯕꯁꯨ ꯌꯥꯗ꯭ꯔꯦ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯐꯣꯟꯗꯣ ꯈꯤꯡꯒꯠꯂꯛꯏ ꯂꯥꯡꯂꯦꯟ ꯐꯣꯟꯗꯣ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ
cabin mun na yeng laga hairi ai chatlange makha ta na atopasu ma kari haigani kawu makhai paisa achoibadu pairaduna khongthang du launa thangkhre martha di chatkhriba langlen gi maike da mamit ani do kuppa kawu makhai yingli maithong da su haiphet momon nok channa yingli bani mikup asigi matang do ningluba loiraba langlen mamit ani do khangpang pang thoraktuna magi phone do koi thi bawrai koyot otli call tawsili manu tawsingi khaliba miyoi do da ahan bata wakta paikhalakti ani raksubada paikhalai thabak chatlamo chatli kedorage kainom ta hangi yabra hango sasat langle do haiba ngamre pukning da khanjai matang do da yam thasataba maloidra aina mu hangurade tumin lei thokhrabada langlen do Kevin achik pathugai raktuna hello ha kaino hangi haibado yarani lambi de lei haibana tro phazana chalo hoi thamme ko Kevin na mana hana phone do thamkre langlen sora sang ma mohondok laduna mathanda monrang sana bahorakle khanjai mathanna ta kana su lei da batanja do lauratuna khanjari bado chimal thong da tapna murum soli hana su khangnei haidudi Miss Martha da kashu torida mana da pradip hoisu leiri adaki imasi hoi machanu pisuloina khanglibo yang wakhal pikpata doira taroi trana tini tarini ne thasaba yautradi kamaina nungsinane langlen wakhal taw ko nang wakhal piksan ganu chathok na kibana khawa puksiksi leiba ki karamba thingba leibana no gari chenbagi makholso yamna latna tarai uirum usilliba anabi dogi mit ani do tapna amu pangkhalakpada ure thongzul mapal da hibliba magi maikeida mabu chagadaba makhai mamit tamak uhallatuna yingduna leiribado masamana ipha makok ado khra cheptharak munna yinglaga leiribado mitmang da uriba saktam aduna langlen masado nikpa horakle kibana punna tasanjarai upai leita thangnaba sing tanaba koikau kawi adubu kanana su khumlakte mabu yinglibi thongzin mapanda liblibi adudi adumuk yingli mangonda langlen kapthorai kaka inomcha kana lege hanjin hazin kawi asumna kauba henbaga liblibado thongzin mapanda tapna magi khongthangdo langlen tapna thangsinba horakle langlen hena koilaw lauri sum naksalakpana langlen masaga ngamdabaga phamungdagi kumthasagi sungamdre pumnam namsinkhre makut anina machimbaldubu kanna mensilli khangliba mon adusu pina pungcho chole tapna sumlaklambadai makhagi siri thak aduda mi karakpa makhol tarai langlen hena kikhre masado nikle chulaba mit anina musi ure magi mamana Minaksi changle langlen khumjillama machin hangdoklaga Minaksi bu changlakanu haige khanma mikupta langlen damna changsilakliba nupido Minaksi na phut phawdoktuna langlen ni mamangmaktada Minaksi do liblei langlen kanna lauri ma wai silauramlaga masado wan thakre padrak takre Minaksi pakhatna phamungduda chongkhatna langlen ni masa niklaga langlen Minaksi pakhatna makhada chentharaga sorok lomda yingi lekai gi nurse hoina mo adugi mayumda kanna chensilai maraiba phawbani mong nupi do duty halakpagi imung change tawbaga inama langlen do wanda hore amta yingbi lo haima chasila odudi ani do kanna khongthang do thangi asumna langlen gi ka tamna ka khalai phamung da wakhal mangna ta duna leiri balanglen do changsiluga yingli Minaksi da hairei phurit ke kado kudamam ta lauthopiro makhong si inchi tarani thoimuk tang thangkat se aduga ne phaisupna lupna sumsilaga thamsi Minaksi su hai badu mangtawi inama magi sibu kai oidoino hospital chatrasu yagadra yani da sudden shock oidoini ma singa sai gyan tarak prayingsi ma phamung de blambagi pharibani natrabadi ne kok ei silambasu yai ani do langlen na gyan tarak pangairi minute ani ahumuk leiraga langlen tapna mamit to pangthorai Minaksi harawna langlen bu kau gi tawi
ꯅꯔꯁꯇꯨꯅ ꯃꯈꯨꯠ ꯐꯥꯔꯒ ꯏꯪꯒꯤꯠ ꯇꯧꯏ ꯂꯥꯡꯂꯦꯟꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯤꯔꯨꯞ ꯅꯔꯁꯇꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯩꯅꯦ ꯏꯅꯝꯕꯅꯦ ꯏꯆꯟꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯂꯥꯡꯂꯦꯟꯁꯨ ꯃꯀꯣꯛ ꯅꯣꯝꯃꯤ ꯅꯔꯁꯇꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯁꯨꯝꯇ ꯇꯧꯔꯔꯣꯏꯗ ꯍꯧꯒꯠꯂꯛꯏ ꯃꯤꯅꯥꯛꯁꯤꯕꯨ ꯅꯥꯀꯟꯗ ꯀꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯍꯪꯖꯤꯜꯂꯨꯈꯤꯅꯨꯀꯣ ꯇꯞꯅ ꯀꯔꯤꯗꯒꯤ ꯁꯣꯛꯇꯣ ꯂꯥꯛꯏꯅꯣ ꯍꯥꯏꯗꯣ ꯇ꯭ꯔꯣꯃꯥꯇꯥꯏꯁ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯀꯔꯤ ꯂꯩꯒꯦꯗꯣ ꯇꯞꯅ ꯈꯪꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯇꯣꯝꯗ ꯊꯥꯗꯣꯛꯀꯅꯨ ꯂꯩꯃꯤꯟꯅꯧ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯌꯥꯝ ꯂꯩꯍꯟꯒꯅꯨ ꯃꯁꯥ ꯉꯝꯗꯕ ꯃꯥꯜꯂꯤ ꯏꯅꯣꯝꯆꯥ ꯍꯣꯏꯗꯤ ꯁ꯭ꯀꯨꯜ ꯆꯠꯈꯤꯌꯦ ꯐꯔꯦ ꯃꯍꯤ ꯃꯅꯥꯏꯒꯨꯝꯕ ꯈꯔ ꯄꯤꯊꯛꯄꯤꯔꯣ ꯍꯨꯃꯥꯡ ꯁꯔꯨꯁꯨꯅꯦ ꯐꯩꯖꯨꯞꯇꯣ ꯉꯥꯏꯍꯥꯛ ꯍꯥꯏꯗꯣꯛꯄꯤꯔꯣ ꯍꯣꯏ ꯏꯅꯝꯃ ꯅꯔꯁ ꯑꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯈꯣꯠꯄ ꯀꯩꯝ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦꯀꯣ ꯂꯩꯔꯣ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯂꯩꯌꯨ ꯅꯥꯕ ꯌꯥꯗꯦꯀꯣ ꯀꯥꯟꯅꯗꯦ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯑꯩꯈꯣꯏꯗ ꯑꯋꯥꯊꯕꯤꯁꯤꯡꯁꯦ ꯍꯦꯛꯇ ꯁꯨꯔ ꯆꯥꯁꯦ ꯅꯠꯇ꯭ꯔꯒ ꯂꯐꯨ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯩꯁꯥꯕꯤꯈꯩꯗꯣ ꯄꯨꯂꯞ ꯍꯦꯛ ꯈꯣꯝꯃꯒ ꯄꯨꯔꯛꯑꯣ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯍꯣꯏ ꯏꯅꯝꯃ ꯃꯤꯅꯥꯛꯁꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯑꯦꯀꯣ ꯂꯩꯃꯤꯟꯅꯧꯔꯣ ꯀꯩꯝ ꯇꯧꯔꯔꯣꯏ ꯏꯅꯝꯃ ꯀꯌꯥ ꯑꯣꯏꯅꯤ ꯍꯩ ꯑꯉꯥꯡ ꯆꯩ ꯆꯥꯅꯤꯀꯣ ꯑꯗꯨꯏ ꯁꯔꯨꯛ ꯅꯃꯥꯟꯅꯕꯤꯁꯦ ꯊꯨꯅ ꯐꯍꯜꯂꯨ ꯍꯌꯦꯡ ꯉꯥꯏꯍꯥꯛꯁꯦ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯅꯕ ꯑꯩ ꯊꯣꯛꯑꯦꯀꯣ ꯅꯄꯨꯗꯣ ꯑꯣꯐꯤꯁ ꯆꯠꯅꯤ ꯍꯥꯏꯕꯅꯤ ꯑꯩ ꯆꯥꯛ ꯑꯝꯇ ꯁꯦꯝꯃꯨꯈꯤꯒꯦ ꯍꯣꯏ ꯏꯅꯝꯃ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯦ ꯃꯤꯅꯥꯛꯁꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯁꯧꯒꯠꯄꯤ ꯐꯝꯍꯜꯂꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯍꯪꯉꯛꯏ ꯃꯥꯁꯨ ꯐꯤꯕꯔ ꯌꯥꯎꯕ꯭ꯔꯣ ꯈꯪꯗꯦ ꯑꯃꯨꯛ ꯏꯪꯗꯝ ꯆꯜꯂꯛꯄꯗꯧꯅ ꯇꯧꯏ ꯅꯪꯒꯟꯁꯤꯗꯤ ꯌꯥꯝ ꯂꯦꯡꯉꯤ ꯆꯈꯥꯎ ꯁꯣꯛꯑꯖꯥꯠꯂꯣ ꯆꯈꯥꯎ ꯁꯣꯛꯑꯁꯨ ꯇꯧꯕꯅꯤ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯆꯈꯥꯎ ꯒꯨꯂꯤ ꯑꯃ ꯆꯥꯊꯣꯛꯑꯣ ꯃꯤꯅꯥꯛꯁꯤꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗ ꯕꯦꯒ ꯑꯃ ꯎꯔꯛꯏ ꯀꯅꯥꯏ ꯕꯦꯒꯅꯣ ꯁꯤꯅ ꯃꯤꯁ ꯍꯣꯏꯒꯤ ꯑꯣꯏꯔꯝꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯈꯤꯒꯦ ꯃꯣꯏ ꯕꯣꯔ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯆꯠꯈꯤ ꯑꯩꯁꯨ ꯊꯦꯡꯅꯍꯧꯗꯦ ꯑꯝꯇ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯤ ꯃꯣꯏ ꯋꯥꯔꯤ ꯅꯪ ꯀꯩ ꯊꯛꯅꯤꯡꯉꯦ ꯂꯦꯃꯟ ꯇꯤ ꯌꯥꯝ ꯊꯛꯅꯤꯡꯉꯤ ꯅꯁꯥ ꯉꯝꯗ꯭ꯔꯤꯗꯨꯗ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤꯗ ꯑꯩ ꯄꯔꯁ ꯑꯁꯤꯗ ꯂꯩꯔꯤꯁꯤꯗ ꯄꯩꯁꯥ ꯌꯥꯎꯕꯅꯤ ꯇꯥꯅꯤꯡꯗꯦꯍꯦ ꯂꯨꯄꯥ 10ꯒꯤꯕꯨ ꯂꯩꯔꯝꯃꯨ ꯂꯩꯔꯨꯒꯦ ꯗꯨꯀꯥꯟꯗ ꯑꯗꯨꯕꯨ ꯍꯥꯡꯉꯖꯥꯠꯂꯣ ꯑꯁ ꯃꯣꯏ ꯍꯥꯡꯗ꯭ꯔꯁꯨꯅꯦ ꯑꯩ ꯊꯣꯛꯄ ꯊꯤꯔꯒ ꯂꯩꯔꯛꯑꯒꯦ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯗꯤꯞꯁꯨ ꯗꯨꯀꯥꯟ ꯍꯥꯡꯕꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯔ ꯂꯩꯔꯝꯃꯤ ꯃꯤꯅꯥꯛꯁꯤ ꯅꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯣꯠꯁꯤ ꯐꯗꯧ ꯃꯥꯜꯂꯤꯗ ꯗꯥ ꯄ꯭ꯔꯗꯤꯞ ꯏꯕꯦꯝꯃ ꯅꯕꯨꯡꯅ ꯐꯝꯂꯒꯕꯨ ꯍꯣꯏꯅꯦꯍꯦ ꯅꯍꯥꯟ ꯄꯣꯠ ꯀꯌꯥꯝ ꯁꯤꯠꯀꯦ 30ꯃꯨꯛ ꯌꯣꯜꯂꯤ ꯁꯣꯝꯗꯤ ꯄꯥꯛ ꯅꯨꯡꯉꯥꯏꯇꯦꯗ ꯄꯨꯂꯤꯁꯅ ꯀꯣꯏꯇꯥꯟ ꯇꯥꯟꯕꯗ ꯅꯣꯏ ꯑꯁꯣꯝꯗꯤ ꯂꯥꯛ1ꯒ ꯌꯣꯟꯕ ꯌꯥꯎꯋꯦ ꯍꯥꯏꯅꯦ ꯑꯃꯅꯤꯒꯤ ꯋꯥꯅꯤꯗ ꯑꯁ ꯑꯩꯗꯤꯅꯦ ꯃꯇꯨꯡ ꯍꯣꯇꯦꯜꯒ ꯐꯝꯖꯔꯣꯏ ꯈꯨꯋꯥ ꯑꯃ ꯋꯥꯏ ꯍꯥꯏꯕꯗꯤ ꯐꯠꯇꯦ ꯑꯩꯁꯨꯅꯤꯅꯦ ꯐꯝꯖꯔꯣꯏ ꯏꯇꯣꯝꯇꯅꯤ ꯔꯥꯀꯦꯁꯅ ꯃꯥꯏ ꯀꯣꯐꯤꯁꯦ ꯁꯦꯟꯅꯖꯈ꯭ꯔꯦ ꯑꯩꯅ ꯁꯣꯝꯗ ꯕꯣꯔꯥ ꯍꯧꯔꯦ ꯈꯪꯅꯕ ꯃꯤꯒ ꯆꯪꯉꯛꯄꯗꯗꯤ ꯅꯪ ꯕꯣꯔꯥ ꯌꯣꯜꯂꯕꯣ ꯀꯥꯏꯅ ꯍꯥꯏꯔꯛꯏ ꯁꯤꯟ ꯌꯥꯝ ꯊꯤꯕꯗꯣ ꯃꯤꯅꯥꯛꯁꯤꯗꯣ ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯂꯛꯏ ꯗꯥ ꯀꯦꯜꯚꯤꯟꯗꯨꯕꯨ ꯍꯟꯗꯛ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯣ ꯄ꯭ꯔꯗꯤꯞ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯨꯡꯖꯪ ꯊꯨꯡꯈꯤꯕꯅꯤ ꯑꯗꯨꯒꯤ ꯋꯥ ꯑꯃꯠꯇ ꯐꯥꯎ ꯉꯥꯡꯅ ꯌꯥꯗꯦ ꯃꯌꯨꯝꯗꯩꯁꯨ ꯇꯥꯟꯊꯣꯛꯇꯣꯏ ꯀꯨꯏꯗ꯭ꯔꯕꯅꯤ ꯏꯁꯧꯒꯥꯁꯨ ꯈꯨꯂꯥꯡ ꯑꯃꯅꯤ ꯅꯨꯡꯖꯪ ꯊꯨꯡꯉꯗꯤ ꯏꯁꯧ ꯂꯥꯡꯅꯕ꯭ꯔꯣ ꯍꯥꯏꯁꯦ ꯌꯥꯔꯦꯗ ꯌꯥꯝ ꯍꯪꯉꯛꯑꯅꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗꯣ ꯐꯖꯔꯔꯣꯏꯕ ꯁꯤꯒꯤ ꯆꯥꯞꯇꯔꯁꯦ ꯀ꯭ꯂꯣꯁ ꯀꯩ ꯂꯧꯒꯦ ꯍꯥꯏꯅꯣ ꯅꯪꯕꯣ ꯂꯦꯃꯣꯟ ꯇꯤ 2 ꯈꯛꯇ ꯄꯤꯌꯣ ꯈꯨꯂꯥꯡꯒ ꯑꯣꯏꯕꯅꯤꯅ ꯂꯧꯍꯧꯔꯒꯦꯀꯣ ꯄꯩꯁꯥꯗꯣ ꯃꯤꯅꯥꯛꯁꯤ ꯀꯨꯟꯆꯞꯄꯤ ꯑꯃ ꯄꯤꯁꯤꯜꯂꯛꯇꯨꯅ ꯏꯁ ꯌꯥꯝ ꯂꯧꯗꯕ ꯃꯥꯟꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯆꯪꯉꯛꯄꯗ ꯀꯩ ꯅꯨꯃꯤꯠꯇ ꯂꯧꯗꯕ ꯌꯥꯎꯏ ꯍꯔꯦ ꯅꯣꯏ ꯃꯥꯡ ꯇꯥꯛꯂꯕ ꯃꯌꯥꯝꯗꯨꯒꯤ ꯂꯧꯔꯣꯏꯗꯣꯏꯕ ꯆꯦꯔꯤꯇꯤꯔꯣ ꯍꯥꯡꯉꯤꯁꯤꯕꯣ ꯅꯣꯏ ꯑꯅꯤꯈꯛꯅꯤ ꯍꯥꯏꯌꯨ ꯇꯤꯟꯅꯔꯤꯅꯤꯅ ꯃꯤ ꯃꯥꯟꯗꯕ ꯉꯥꯛꯇ ꯃꯤꯅꯤ ꯍꯥꯏꯕꯗꯤ ꯏꯀꯥꯏꯅꯦ ꯌꯥꯔꯦ ꯑꯩ ꯈꯗꯥꯡ ꯀꯣꯟꯅ ꯇꯥꯖꯔꯒꯦ ꯑꯅꯥꯕꯤ ꯍꯨꯟꯗꯣꯛꯑꯝꯃꯒꯅꯦ ꯂꯥꯛꯏꯁꯦ ꯀꯅꯥ ꯅꯥꯔꯒꯦ ꯍꯥꯏꯁꯦ ꯅꯣꯏ ꯃꯍꯟꯇꯗꯨꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯣ ꯂꯥꯡꯂꯦꯟꯗ ꯍꯥꯟꯗꯩ ꯅꯥꯔꯤ ꯍꯩꯃ ꯀꯩꯅꯣ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕ ꯑꯣꯏꯔꯝꯃꯅꯤ ꯃꯥꯗꯤ ꯈꯪꯉꯝꯅꯦꯕ ꯑꯩꯗꯤ ꯅꯣꯡ ꯅꯤꯅꯤꯁꯦ ꯃꯥꯒ ꯐꯖꯅ ꯎꯅꯗ꯭ꯔꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯂꯥꯡꯂꯦꯟꯗꯣ ꯊꯨꯅ ꯐꯔꯣ ꯍꯥꯏꯌꯨꯀꯣ ꯉꯥꯏꯈꯣ ꯃꯥꯅ ꯆꯥꯕ ꯌꯥꯕ ꯕꯤꯁꯀꯤꯠꯀꯨꯝꯕ ꯈꯤꯇ ꯄꯨꯈꯣ ꯕꯣꯔꯒꯤ ꯁ꯭ꯇꯣꯜ ꯐꯝꯃꯨꯕꯗꯒꯤ ꯑꯗꯒꯤ ꯑꯗꯨꯝ ꯅꯥꯈ꯭ꯔꯦ ꯍꯧꯖꯤꯛꯇꯁꯨ ꯋꯥꯟꯊꯔꯛꯏꯅꯤ ꯃꯤꯅꯥꯛꯁꯤ ꯇꯍꯥ ꯂꯦꯃꯟ ꯇꯤ 2ꯗꯣ ꯍꯩꯔꯤꯕꯗꯣ ꯄꯥꯏꯈꯠꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯆꯪꯉꯒꯦ ꯗꯥ ꯄ꯭ꯔꯗꯤꯞ ꯃꯇꯣꯝꯗ ꯍꯨꯟꯗꯣꯛꯄ ꯌꯥꯔꯣꯏ ꯄ꯭ꯔꯗꯤꯞꯁꯨ ꯕꯤꯁꯀꯤꯠꯁꯤꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯊꯨꯅ ꯆꯦꯔꯪ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯄꯤꯔꯛꯏ ꯁꯤꯒ ꯄꯥꯏꯒꯣ ꯆꯟꯒꯗ꯭ꯔꯣ ꯄꯥꯏꯕ ꯇ꯭ꯔꯦ ꯑꯃ ꯋꯥꯏꯈꯤꯒꯦ ꯗꯥ ꯄ꯭ꯔꯗꯤꯞꯁꯨ ꯄꯤꯔꯛꯏ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯊꯣꯛꯂꯛꯑꯒꯦꯀꯣ ꯍꯣꯏ
ꯃꯤꯅꯥꯛꯁꯤꯁꯨ ꯁꯣꯔꯣꯛꯇꯨ ꯂꯥꯟꯊꯣꯛꯂꯒ ꯆꯪꯈ꯭ꯔꯦ꯫ ꯄ꯭ꯔꯗꯤꯞ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ꯫ ꯀꯦꯕꯤꯟꯁꯤꯕꯨ ꯈꯪꯉꯤꯔꯣ ꯈꯪꯗ꯭ꯔꯤꯔꯣ? ꯈꯪꯉꯗꯤ ꯃꯥ ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯣꯏꯗ꯫ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡꯗꯨꯒ ꯍꯥꯏꯔꯗꯤ ꯀꯥꯟꯗꯦ꯫ ꯁ꯭ꯀꯨꯜꯗ ꯂꯩꯒꯦ ꯂꯩꯌꯨ, ꯂꯩꯔꯣꯏꯗꯣ ꯐꯣꯟ ꯇꯧꯁꯟꯒꯦ꯫ ꯄ꯭ꯔꯗꯤꯞ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯒ ꯆꯥꯟꯅꯅ ꯀꯦꯕꯤꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯁꯜꯂꯕꯁꯨ ꯀ꯭ꯂꯥꯁ ꯑꯉꯝꯕ ꯌꯥꯏꯅ꯫ ꯄꯥꯏꯔꯝꯕ ꯐꯣꯟꯗꯣ ꯔꯦꯛ ꯃꯈꯥꯗ ꯊꯝꯂꯒ ꯄ꯭ꯔꯗꯤꯞ ꯀꯅꯥꯁꯨ ꯆꯪꯂꯛꯇꯕ ꯇꯥꯟꯖꯥ ꯂꯧ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯃꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯃꯤꯠꯇ ꯁꯪꯁꯪ ꯂꯥꯎꯅ ꯎꯔꯛꯏ꯫ ꯁꯨꯟꯗ꯭ꯔꯤꯡ ꯌꯦꯡꯉꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯆꯔꯒ, ꯏꯃꯥ, ꯅꯪꯒꯤꯗꯃꯛ ꯑꯩ ꯍꯤꯡꯒꯦꯀꯣ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯉꯥꯏꯍꯥꯛꯇꯁꯨ ꯊꯝꯕ ꯍꯩꯇꯦꯗ꯫ ꯀꯔꯝꯕ ꯈꯨꯠꯏꯗꯅꯤ ꯃꯄꯨ ꯃꯍꯥꯛꯅ ꯏꯔꯤꯕ? ꯄꯨꯟꯁꯤꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯋꯥꯈꯜ ꯃꯥꯕꯨ ꯊꯨꯒꯥꯏꯒꯦ ꯈꯟꯅ ꯊꯧꯖꯤꯜꯂꯛꯏ ꯒꯥꯔꯤ ꯑꯃ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯒꯤ ꯃꯃꯥꯡꯗ꯫ ꯄ꯭ꯔꯗꯤꯞ ꯍꯧꯒꯠꯇꯨꯅ ꯌꯦꯡꯊꯣꯛꯏ꯫ ꯃꯥꯏꯊꯣꯡꯗ ꯎꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯁꯛ ꯎꯗꯦ꯫ ꯍꯦꯟꯅ ꯋꯥꯈꯜ ꯃꯥꯕꯨ ꯋꯥꯍꯟꯕ, ꯂꯥꯡꯇꯛꯅꯍꯟꯕꯒꯤ ꯃꯃꯤ ꯑꯣꯏꯅ ꯇꯥꯍꯜꯂꯤ꯫ ꯄ꯭ꯔꯗꯤꯞ ꯂꯦꯞꯂꯤ ꯑꯗꯨꯃꯛ ꯆꯨꯝꯗ꯭ꯔꯤꯡ ꯃꯄꯥ ꯏꯕꯨꯡꯉꯣ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯆꯪꯂꯛꯏ꯫ ꯃꯅꯨꯡꯗ ꯂꯦꯞꯂꯤꯕ ꯃꯆꯥꯅꯨꯄꯥꯗ, ꯊꯥꯗ ꯀꯌꯥ ꯐꯪꯂꯤꯕꯁꯤꯅ? ꯃꯄꯥꯟ ꯂꯝꯗꯒ ꯊꯥꯔꯝꯗꯧ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯐꯝꯕ ꯄꯥꯝꯃꯝꯃꯗꯤ ꯅꯍꯥꯟꯅ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯃꯥꯡꯗꯣ ꯁꯔꯨꯛ ꯁꯥꯔꯝꯅꯤꯗꯅ꯫ ꯀꯩ ꯍꯥꯏꯒꯦ ꯕꯥ? ꯅꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯗꯨ ꯄꯤꯔꯛꯎ꯫ ꯄ꯭ꯔꯗꯤꯞ ꯃꯄꯥꯕꯨꯡꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯄꯥ ꯑꯗꯨꯁꯨ ꯍꯟꯗꯦ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯔꯦꯛꯇꯨꯗ ꯑꯣꯏꯒꯤ ꯃꯈꯨꯠ ꯈꯨꯅꯤꯡꯅ ꯁꯧꯔꯗꯨꯅ ꯃꯁꯥꯗꯨ ꯆꯦꯞꯅ ꯂꯦꯞꯂꯗꯨꯅ, ꯃꯤꯒꯤ ꯁꯦꯟꯗꯣꯏꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯤ, ꯄꯨꯊꯣꯔꯛꯑꯣ ꯍꯧꯖꯤꯛ꯫ ꯌꯥꯎꯔꯛꯇ꯭ꯔꯒꯅ ꯍꯣꯔꯦꯟ ꯄꯨꯡ 3ꯒꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯊꯤꯜꯂꯛꯎ꯫ ꯄ꯭ꯔꯗꯤꯞ ꯍꯟꯗꯛꯇꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯅ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯗꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯇꯕꯅ ꯀꯔꯤꯅꯣ, ꯑꯋꯥꯕꯅ ꯀꯔꯤꯅꯣ, ꯈꯨꯗꯤꯡꯃꯛ ꯃꯁꯛ ꯈꯪꯕꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯄꯩꯁꯥ ꯑꯗꯨꯝ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯕꯕꯥꯗꯒꯤ ꯀꯩ ꯑꯍꯦꯟꯕ ꯂꯧꯈ꯭ꯔꯒꯦ? ꯑꯩꯁꯨ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯖꯒꯦ꯫ ꯕꯕꯥ, ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯂꯩꯇꯦ꯫ ꯂꯩꯔꯝꯕꯗꯨꯁꯨ ꯏꯃꯥꯅ ꯃꯤꯉꯣꯟꯗꯒꯤ ꯁꯣꯛꯆꯜꯂꯝꯕꯁꯤꯡꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇ ꯈꯔ ꯁꯤꯡꯉꯝꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯗꯤ ꯅꯃꯥ ꯅꯆꯥꯒꯤ ꯊꯕꯛꯅꯤꯅꯦ, ꯑꯩ ꯌꯥꯎꯗꯦ꯫ ꯄ꯭ꯔꯗꯤꯞꯇꯨ ꯁꯣꯔꯣꯛꯅꯤ ꯍꯥꯏꯕ ꯀꯥꯎꯈꯩ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯕꯕꯥꯅ ꯑꯁꯣꯝꯒꯤ ꯍꯣꯠꯅꯔꯤꯉꯩꯗ ꯁꯣꯝꯒꯤ ꯀꯔꯤ ꯇꯧꯕꯤꯒꯦ? ꯋꯥꯔꯦ ꯑꯩꯈꯣꯏꯁꯨ, ꯃꯤꯑꯣꯏꯕꯅꯤ꯫ ꯏꯃꯥꯅ ꯅꯣꯡꯃꯇ ꯕꯕꯥꯗ ꯀꯔꯤ ꯄꯦꯟꯗꯕ ꯎꯠꯈ꯭ꯔꯒꯦ? ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯥꯟꯅꯕ ꯊꯥꯛ ꯌꯦꯡꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯍꯩ, ꯌꯥꯝ ꯂꯥꯎ ꯈꯣꯡꯒꯅꯨ꯫ ꯋꯥꯔꯛꯇꯕ ꯅꯔꯝꯆꯠ ꯃꯄꯥꯟ ꯊꯣꯔꯛꯀꯅꯨ꯫ ꯑꯩꯗꯤ ꯑꯣꯐꯤꯁꯀꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯌꯥꯗꯦ꯫ ꯅꯃꯥꯒꯤ ꯅꯍꯥꯟ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯤꯕꯗꯣ ꯅꯅꯥꯎꯗꯨꯅ ꯄꯩꯁꯥ ꯄꯨꯊꯣꯛꯂꯤꯕꯅꯤ꯫ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅꯤꯡꯗꯦꯅꯦ꯫ ꯍꯣꯔꯦꯟ ꯄꯨꯡ 3ꯒꯤ ꯃꯃꯥꯡꯗ 50,000 ꯊꯤꯔꯒ ꯄꯨꯔꯛꯎ꯫ ꯅꯃꯥꯗ ꯇꯥꯍꯟꯅꯤꯡꯉꯦ ꯇꯥꯍꯜꯂꯨ꯫ ꯇꯥꯍꯜꯂꯒ ꯅꯃꯥꯒꯤ ꯑꯅꯥꯕꯤ ꯍꯧꯕꯤꯗꯣ ꯇꯦꯟꯁꯟ ꯂꯩꯔꯗꯤ ꯑꯗꯨ ꯍꯧꯍꯟꯕꯅ ꯐꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯅꯪꯅ ꯄꯨꯔꯛꯄꯅ ꯐꯕ꯭ꯔꯥ? ꯁꯤꯐꯧ ꯉꯝꯗ꯭ꯔꯗꯤ ꯑꯁꯨꯛ ꯁꯥꯡꯅ ꯅꯪ ꯊꯥꯛꯂꯛꯏꯕꯁꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦꯅꯦ꯫ ꯃꯄꯥꯕꯨꯡꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕ ꯃꯈꯩ ꯃꯆꯥꯅꯨꯄꯥꯁꯤꯗ ꯃꯆꯥ ꯑꯃꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯄ꯭ꯔꯗꯤꯞ ꯂꯩꯃꯥꯏꯗꯨꯗ ꯇꯥꯁꯤꯜꯂꯒ ꯐꯝꯂꯤ꯫ ꯄꯤꯔꯥꯡ ꯃꯥꯁꯨ ꯃꯅꯤꯡ ꯇꯝꯂꯛꯏ꯫ ꯋꯥꯔꯦ, ꯈꯨꯗꯤꯡꯃꯛ ꯈꯨꯝꯖꯤꯟꯅꯕ ꯐꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ꯫ ꯃꯥꯒꯤ ꯁꯛꯂꯣꯟ ꯌꯥꯝꯂꯦ, ꯁꯛꯂꯣꯟ ꯄꯨꯕ ꯃꯤꯁꯛ ꯑꯣꯏꯔꯦ꯫ ꯅꯨꯡꯗ ꯆꯥꯛꯂꯤꯕ ꯑꯁꯦ ꯀꯅꯥꯅꯁꯨ ꯈꯪꯍꯟꯅꯤꯡꯗ ꯑꯗꯨꯃꯛ ꯃꯥꯅ ꯄꯦꯟꯅ ꯍꯣꯡꯗꯣꯛꯄꯅꯤ ꯑꯄꯪꯕꯁꯦ꯫ ꯄ꯭ꯔꯗꯤꯞ ꯎꯄꯥꯏ ꯂꯩꯇ ꯃꯁꯥ ꯃꯊꯟꯇ ꯆꯩꯖꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯁꯤ ꯀꯩꯒꯤ ꯄꯣꯛꯑꯝꯃꯤꯅꯣ? ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯑꯩꯁꯨ ꯄꯥꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯥꯟꯖꯥ ꯂꯧꯔꯒ ꯃꯈꯣꯟ ꯊꯣꯛꯍꯟꯗ ꯅꯣꯛꯆꯩ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏ ꯍꯥꯏꯅꯤꯡꯂꯤꯕ ꯖꯥꯠꯂꯥ? ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯊꯣꯛꯂꯒ ꯂꯦꯞꯂꯤ꯫ ꯋꯥꯈꯜ ꯀꯌꯥ ꯈꯟꯕ ꯍꯧꯔꯛꯏ꯫ ꯔꯦꯛ ꯃꯈꯥꯗ ꯊꯝꯈꯤꯕ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯈꯠꯇꯨꯅ ꯄꯨꯡ ꯌꯦꯡꯂꯤ꯫ ꯃꯁꯥ ꯃꯊꯟꯇ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯒ ꯈꯜꯂꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯥꯀꯦꯁꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯣ ꯅꯥꯀꯟꯗ ꯏꯟꯁꯤꯜꯂꯝꯅ ꯆꯪꯉꯛꯏ꯫ ꯈꯨꯂꯥꯡꯒ ꯀꯧꯈ꯭ꯔꯕꯣ? ꯀꯧꯈ꯭ꯔꯕꯅꯦ ꯑꯩ꯫ ꯕꯤꯁꯀꯨꯠ ꯈꯔꯁꯨ ꯂꯧꯕꯅꯦ, ꯍꯣꯔꯦꯟ ꯄꯩꯁꯥꯗꯣ ꯄꯥꯔꯁꯤ꯫ ꯌꯥꯏꯅꯦ ꯑꯗꯨꯕꯨꯗꯤ꯫ ꯅꯪ ꯆꯥꯛ ꯆꯥꯔꯛꯑꯕꯣ? ꯑꯩꯗꯤ ꯆꯥꯔꯛꯇꯦꯕꯣ, ꯍꯋꯥꯏ ꯊꯣꯡꯍꯧꯋꯦꯅ ꯆꯥꯅꯤꯡꯗꯦꯅ꯫ ꯅꯪ ꯄꯩꯁꯥꯒ ꯀꯣꯝꯕ꯭ꯔꯣ? ꯑꯁꯨꯝꯅ ꯑꯃꯨꯛꯐꯥꯎ ꯍꯪꯂꯛꯇꯕ ꯄ꯭ꯔꯗꯤꯞꯅ ꯍꯪꯂꯛꯄꯁꯤꯗ ꯔꯥꯀꯦꯁꯁꯨ ꯉꯛꯅ, ꯀꯩꯅꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯥꯏꯔꯣꯅꯦ ꯀꯌꯥꯅꯣ? 50ꯃꯨꯛ ꯂꯩꯒꯗ꯭ꯔꯣ? 50ꯗꯤ ꯂꯩꯔꯣꯏꯕꯣ꯫ ꯅꯍꯥꯟꯒꯤꯗꯣ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ꯫ ꯑꯩ ꯀꯣꯐꯤ ꯃꯆꯤꯟ ꯑꯃꯒ ꯂꯧꯕꯒꯤ ꯇꯧꯕꯗꯣ ꯑꯃꯨꯛ ꯈꯔꯒ ꯍꯥꯞꯄꯨ ꯍꯥꯏꯔꯛꯏ꯫ ꯑꯁꯤ ꯂꯧꯔꯝꯗ꯭ꯔꯗꯤ ꯑꯩ ꯑꯗꯨꯝ ꯄꯤꯕ ꯌꯥꯕꯅꯤ꯫ ꯅꯪ ꯂꯧꯈ꯭ꯔꯕꯣ? ꯍꯥꯏꯗꯤ ꯀꯛꯈ꯭ꯔꯕꯕ ꯃꯆꯤꯟꯗꯣ? ꯑꯩꯁꯤ ꯈꯜꯂꯤ,
ꯀꯛꯇꯤ ꯀꯛꯑꯦ ꯀꯛꯑꯗꯕꯅꯤ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯒ ꯍꯣꯔꯦꯟ ꯑꯩ ꯑꯗꯨꯗꯒꯤ 30ꯗ ꯋꯥꯏꯒꯦ ꯊꯨꯅ ꯄꯤꯁꯜꯂꯛꯀꯦ ꯔꯥꯀꯦꯁꯁꯨ ꯃꯨꯟꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯍꯥꯏꯔꯛꯇꯕ ꯃꯃꯥꯟꯅꯕꯒꯤ ꯃꯥ ꯌꯦꯡꯂꯒ ꯐꯔꯦ ꯐꯔꯦ ꯑꯩ ꯅꯨꯃꯤꯠ 10ꯅꯤꯗꯤ ꯉꯥꯏꯔꯒꯦ ꯀꯦꯁ ꯑꯣꯏꯅ ꯂꯧꯔꯣ ꯌꯥꯏꯌꯦ ꯍꯣꯔꯦꯟ ꯂꯧꯕ ꯌꯥꯕ꯭ꯔꯣ ꯍꯣꯔꯦꯟ ꯍꯥꯏꯁꯤ ꯄꯨꯡ 2ꯒꯤ ꯃꯃꯥꯡꯗ ꯄꯥꯝꯃꯤ ꯐꯔꯦꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯣ ꯑꯩ ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯒꯦ ꯏꯃꯥꯗꯩ ꯂꯧꯔꯣ ꯄ꯭ꯔꯗꯤꯞ ꯔꯥꯀꯦꯁꯄꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ ꯔꯥꯀꯦꯁꯅ ꯑꯁ ꯁꯣꯔꯒ ꯐꯨꯜꯂꯦ ꯌꯥꯔꯦ ꯑꯝꯇ ꯍꯔꯥꯎꯕ ꯃꯥꯏꯊꯣꯡꯅ ꯃꯀꯥ ꯂꯥꯝꯖꯩ ꯄ꯭ꯔꯗꯤꯞ ꯔꯥꯀꯦꯁꯄꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅ ꯊꯥꯖꯅꯕꯅ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯀꯩꯁꯨ ꯃꯔꯝ ꯍꯪꯈꯤꯗꯦ ꯀꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩ ꯂꯣꯏꯅꯩ ꯍꯥꯏꯕ ꯃꯁꯤꯅꯁꯨ ꯃꯁꯛ ꯇꯥꯛꯂꯤ ꯍꯤꯡꯂꯤꯕꯅꯤ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯍꯤꯗꯦꯟꯗ ꯄꯨꯟꯁꯤꯒꯤ ꯍꯤꯅꯥꯎ ꯍꯣꯟꯅꯕ ꯆꯠꯂꯤꯕ ꯃꯥꯏꯀꯩꯅ ꯀꯔꯝꯕ ꯄꯥꯛ ꯆꯥꯎꯔꯕ ꯄꯨꯟꯁꯤꯒꯤ ꯏꯄꯥꯛꯇ ꯑꯀꯟꯕ ꯏꯔꯩ ꯀꯌꯥ ꯅꯪꯂꯕꯁꯨ ꯍꯣꯜꯂꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯍꯤꯅꯥꯎ ꯄꯦꯟꯊꯣꯛꯄꯗꯅ ꯃꯒꯨꯟ ꯍꯥꯞꯂꯕ ꯍꯤ ꯃꯤꯑꯣꯏꯕ ꯄ꯭ꯔꯗꯤꯞ ꯃꯄꯥꯕꯨꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒꯤ ꯃꯁꯛ ꯂꯧꯔꯗꯨꯅ ꯂꯥꯛꯂꯤ ꯃꯄꯥꯕꯨꯡꯒꯤ ꯑꯣꯐꯤꯁꯇ ꯃꯅꯨꯡꯗꯗꯤ ꯆꯪꯕ ꯅꯠꯇꯦ ꯒꯦꯠ ꯃꯆꯤꯟꯗꯨꯗ ꯂꯦꯞꯂꯒ ꯃꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯐꯣꯟꯁꯨ ꯑꯣꯛꯈꯠꯂꯛꯇꯦ ꯇꯥꯟꯖꯥꯗꯨꯗ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯄꯤꯌꯣꯟ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯗꯨꯁꯨ ꯄ꯭ꯔꯗꯤꯞꯄꯨ ꯃꯁꯛ ꯈꯪꯕꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄ꯭ꯔꯗꯤꯞꯀꯤ ꯃꯅꯒꯟꯗ ꯃꯈꯨꯠꯅ ꯄꯥꯏꯔꯛꯇꯨꯅ ꯏꯕꯨꯡꯉꯣ ꯄ꯭ꯔꯗꯤꯞꯁꯨ ꯃꯁꯥ ꯈꯪꯗꯅ ꯑꯍꯜꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯥꯅꯁꯨ ꯈꯪꯂꯝꯂꯤ ꯑꯍꯜ ꯅꯨꯄꯥꯗꯣ ꯐꯅ ꯁꯣꯟꯖꯤꯜꯂꯝꯂꯤ ꯀꯀꯥ ꯎꯗꯕ ꯀꯨꯏꯔꯦ ꯀꯥꯏꯗꯒꯤ ꯎꯔꯅꯤ ꯅꯪꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦꯅꯦ ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯏ ꯑꯣꯐꯤꯁꯀꯤ ꯃꯌꯥꯝ ꯄꯨꯟꯕ ꯈꯣꯠꯄ ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯌꯥꯎꯏꯗꯣ ꯃꯥꯗꯤ ꯍꯟꯗꯛ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯁꯨ ꯐꯪꯉꯤ ꯍꯥꯏꯅꯦ ꯑꯗ ꯅꯄꯥꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇꯕ ꯃꯌꯥꯝꯁꯦ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯄꯤꯖꯔꯤꯕꯅꯤ ꯅꯪꯁꯨ ꯃꯄꯥꯟꯂꯣꯝꯗ ꯇꯝꯃꯤ ꯍꯥꯏꯅꯦ ꯍꯣꯠꯅꯧ ꯀꯟꯅ ꯅꯄꯥꯅ ꯃꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯀꯣ ꯄꯤꯌꯣ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯍꯥꯏꯒꯗꯕ ꯋꯥ ꯈꯔ ꯋꯥꯠꯍꯧꯕꯒꯨꯝ ꯍꯩꯃꯥ ꯍꯪꯒꯦ ꯈꯟꯕ ꯋꯥꯅ ꯍꯪꯗꯦꯅꯦ ꯅꯄꯥꯕꯨ ꯎꯅꯕ ꯂꯥꯛꯏꯕ꯭ꯔꯣ ꯅꯪꯕꯣ ꯑꯧ ꯀꯀꯥ ꯕꯕꯥꯁꯨ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯕ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯄ꯭ꯔꯗꯤꯞꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯅꯨꯄꯥꯗꯨꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯑꯣꯐꯤꯁꯀꯤ ꯔꯨꯝꯗꯨ ꯆꯪꯉꯤ ꯁ꯭ꯇꯥꯐ ꯃꯁꯦꯜ ꯃꯍꯩ ꯃꯌꯣꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯄ꯭ꯔꯗꯤꯞꯀ ꯄꯤꯌꯣꯟꯒ ꯆꯪꯉꯛꯄ ꯎꯕꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯂꯦꯞꯅꯈ꯭ꯔꯦ ꯄꯨꯟꯅ ꯌꯦꯡꯂꯛꯏ ꯑꯅꯤꯁꯤꯗ ꯄ꯭ꯔꯗꯤꯞ ꯎꯕꯗ ꯁ꯭ꯇꯥꯐ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯔꯝꯕ ꯄ꯭ꯔꯗꯤꯞꯀꯤ ꯃꯄꯥꯕꯨꯡꯗ ꯌꯦꯡꯂꯒ ꯁꯔꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯗꯨ ꯅꯠꯇ꯭ꯔꯣ ꯏꯃꯧ ꯊꯤꯕ ꯌꯥꯔꯅꯤ ꯃꯄꯥꯕꯨꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯔꯛꯏ ꯁꯦꯝ ꯁꯥꯗꯨꯅ ꯌꯥꯔꯕꯖꯥꯠꯅꯤ ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒꯦ ꯃꯥꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯄꯥꯝꯗꯦ ꯍꯥꯏꯅꯦ ꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯗꯤꯞꯀꯤ ꯃꯄꯥꯗꯨ ꯃꯆꯥꯏ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ ꯊꯣꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯗꯤꯞ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯍꯣ ꯊꯣꯛꯑꯣ ꯑꯣꯐꯤꯁꯇꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯃꯄꯥ ꯃꯆꯥ ꯂꯦꯞꯂꯤ ꯄ꯭ꯔꯗꯤꯞ ꯃꯄꯥꯕꯨꯡꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯏ ꯑꯣꯐꯤꯁꯇ ꯂꯥꯛꯅꯤ ꯍꯥꯏꯔꯗꯤ ꯐꯤꯔꯣꯟꯗꯨ ꯃꯊꯣꯡ ꯆꯥꯕ ꯁꯦꯠꯀꯅꯤ ꯈꯪꯗ꯭ꯔꯣ ꯄ꯭ꯔꯗꯤꯞ ꯃꯥꯅ ꯁꯦꯠꯂꯤꯕ ꯇꯣꯡꯂꯤꯕ ꯆꯄꯜꯗꯨꯗ ꯌꯦꯡꯖꯩ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯛ ꯇꯣꯟꯕ ꯍꯤꯡꯕ ꯄꯨꯟꯁꯤꯕꯨ ꯀꯔꯤꯒꯤ ꯑꯃꯨꯛ ꯋꯥꯀꯠꯂꯨꯅꯤ ꯈꯨꯗꯤꯡꯃꯛ ꯄꯦꯟꯊꯣꯛꯄ ꯑꯁꯤ ꯅꯠꯇꯅ ꯃꯥꯒꯤ ꯀꯔꯤ ꯂꯩꯇ꯭ꯔꯦ ꯀꯥꯏꯅꯣ ꯄꯩꯁꯥꯗꯣ ꯑꯩꯅ ꯂꯩꯔꯝꯅꯤ ꯈꯪꯗꯅ ꯍꯥꯏꯔꯤꯕꯅꯤ ꯌꯥꯜꯂꯛꯂꯤꯕ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯏ ꯆꯠꯂꯣ ꯄꯩꯁꯥꯗꯣ ꯂꯧꯔꯒ ꯆꯪꯈ꯭ꯔꯦ ꯃꯄꯥꯕꯨꯡꯗꯤ ꯄ꯭ꯔꯗꯤꯞ ꯍꯥꯡꯇꯣꯛꯂꯤꯕ ꯆꯦꯟ ꯑꯗꯣ ꯆꯤꯡꯁꯤꯟꯒꯦ ꯇꯧꯕꯒ ꯑꯃꯨꯛ ꯕꯦꯒ ꯃꯅꯨꯡꯗ ꯐꯥꯛꯇꯨꯅ ꯌꯦꯡꯂꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯌꯥꯎꯔꯤꯕ 10 ꯆꯞꯄꯤꯗꯣ ꯄꯨꯈꯠꯂꯛꯏ ꯍꯩꯖꯩ ꯃꯊꯟꯇ ꯍꯣꯏꯗ ꯀꯌꯥꯝ ꯂꯥꯞꯄꯅꯣ ꯈꯣꯡꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯦ ꯊꯥꯡꯃꯩꯕꯟꯗꯒꯤ ꯀꯩꯁꯥꯝꯄꯥꯠ ꯈꯛꯇꯕꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤꯉꯩ ꯕꯦꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯐꯣꯟꯗꯣ ꯈꯤꯡꯒꯠꯂꯛꯏ ꯃꯥꯗꯣ ꯐꯣꯟꯒꯁꯨ ꯁꯨꯛꯄꯥꯏ ꯄꯥꯏꯗꯦꯅꯦ ꯑꯦꯄꯣꯏꯟꯃꯦꯟꯇ ꯂꯧꯖꯒꯦ ꯄ꯭ꯔꯗꯤꯞ ꯀꯥꯔꯟ ꯉꯥꯡꯀꯅꯨ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣꯅꯦ ꯅꯇꯨꯗꯣ ꯅꯥꯏꯌꯦ ꯈꯪꯗ꯭ꯔꯣ ꯄ꯭ꯔꯗꯤꯞꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯣꯔꯦꯟ ꯍꯜꯂꯛꯑ ꯁꯥꯟꯅꯔꯁꯤ ꯐꯣꯟꯗꯣ ꯊꯨꯅꯃꯛ ꯊꯝꯈ꯭ꯔꯦ ꯄ꯭ꯔꯗꯤꯞꯁꯨ ꯑꯣꯐꯤꯁꯇꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯌꯥꯆꯪꯕ ꯑꯣꯏꯔꯛꯂꯦ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯅꯥꯕꯤꯗꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯃꯥꯕꯨ ꯐꯪꯅꯤꯡꯕꯒꯨꯝ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯁꯥꯝꯇꯨꯒꯤ ꯐꯤꯝ ꯑꯃ ꯏꯟꯁꯤꯜꯂꯒ ꯃꯊꯛꯀꯤ ꯇꯦꯔꯦꯁ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯌꯥꯆꯪꯂꯛꯄꯒꯤ ꯉꯥꯡꯂꯩꯅꯕ ꯑꯇꯤꯌꯥꯂꯛꯇ ꯊꯃꯣꯏ ꯄꯦꯅ ꯌꯦꯡꯖꯔꯒ ꯅꯨꯡꯁꯤ ꯆꯤꯔꯣꯜ ꯇꯧꯔꯤꯗꯣ ꯁꯣꯜꯂꯕꯅꯤ ꯁꯣꯜꯂꯕ ꯃꯁꯥꯗꯣ
ꯅꯨꯡꯁꯤꯕꯒꯤꯗꯤ ꯁꯣꯟꯗꯦꯗꯣ ꯅꯨꯡꯁꯤꯕ ꯃꯥꯇꯕꯨ ꯈꯜꯂꯤ ꯂꯦꯞꯂꯤꯕꯅꯤ ꯃꯁꯥꯗꯣ ꯌꯦꯡꯅꯤꯡꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯁꯨ ꯅꯥꯀꯣꯡꯗ ꯊꯣꯏꯕꯤ ꯑꯩꯒꯤ ꯊꯣꯏꯕꯤ ꯊꯃꯣꯏꯗꯣ ꯀꯜꯂꯛꯏꯕ ꯋꯥꯈꯜ ꯑꯗꯨꯅ ꯇꯥꯍꯜꯂꯛꯏꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯄꯨꯄꯦꯟ ꯄꯦꯟꯈ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯍꯔꯥꯎꯕ ꯑꯣꯏꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗ ꯐꯣꯟ ꯄꯥꯏꯗꯨꯅ ꯆꯦꯟꯈꯠꯂꯛꯏ ꯆꯦ ꯍꯣ ꯆꯦ ꯇꯥꯏꯌꯦ ꯁꯦ ꯐꯣꯟ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯃꯥꯁꯨ ꯍꯥꯏ ꯈꯪꯗꯦ ꯃꯃꯥꯅ ꯀꯨꯝꯃꯛꯑꯣꯁꯨ ꯍꯥꯏꯌꯦ ꯅꯥꯕ ꯍꯦꯟꯖꯤꯟꯅꯦ ꯀꯨꯝꯃꯛꯑꯒꯦ ꯅꯪ ꯍꯥꯟꯅ ꯀꯨꯝꯃꯝꯃꯣ ꯁꯠ ꯀꯨꯝꯃꯛꯑꯣꯀꯣ ꯋꯥꯟꯗꯖꯅꯤ ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯅꯥꯎꯅꯨꯄꯤ ꯀꯨꯝꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯐꯣꯟꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯂꯥꯛꯏꯕ ꯐꯣꯟꯗꯣ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯂꯥꯡꯂꯦꯟꯅ ꯇꯥ ꯅꯥꯀꯣꯡꯗ ꯊꯝꯃꯒ ꯍꯜꯂꯣ ꯀꯩꯁꯨ ꯈꯨꯝꯃꯛꯇ꯭ꯔꯕꯗ ꯀꯧꯔꯤ ꯂꯥꯡꯂꯦꯟ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯃꯥꯅ ꯍꯥꯏꯕꯗꯤ ꯈꯨꯝꯗ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯈꯔ ꯉꯥꯡꯅꯕ ꯑꯗꯣ ꯌꯨꯝꯗ ꯊꯤꯜꯂꯣ ꯍꯥꯏꯕꯅꯦ ꯀꯥꯔꯟ ꯌꯥꯝ ꯇꯥꯏ ꯗꯗꯥ ꯀꯦꯜꯚꯤꯟ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯤꯕꯗꯣ ꯀꯦꯚꯤꯟꯅꯁꯨ ꯈꯨꯝꯃꯤ ꯉꯜꯂꯤ ꯀꯩꯅꯣ ꯑꯩꯁꯦ ꯅꯨꯄꯤꯅꯤꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯈꯥ ꯇꯥꯅ ꯇꯥꯕꯒꯤ ꯊꯧꯅꯥ ꯑꯅꯥꯕꯤꯗꯨꯗ ꯂꯩꯇ꯭ꯔꯦ ꯅꯥꯀꯣꯡꯗ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯅꯤ ꯈꯟ ꯍꯔꯥꯎꯖꯅ ꯊꯥꯡꯒꯠꯆꯔꯨꯕ ꯐꯣꯟꯗꯣ ꯊꯥꯡꯗꯔꯗꯨꯅ ꯀꯧꯗꯨ ꯃꯈꯨꯠꯃꯛꯅ ꯀꯛꯊꯠꯈ꯭ꯔꯦ ꯂꯩꯃꯥꯏꯗꯨꯗ ꯃꯁꯥꯗꯨ ꯐꯝꯊꯔꯛꯂꯒ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯃꯪ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯃꯪ ꯑꯣꯏꯍꯟꯕꯤꯔꯝꯃꯨ ꯅꯪꯒꯤꯗꯃꯛ ꯆꯤꯡꯖꯥꯎ ꯃꯥꯁꯨ ꯀꯥꯒꯦ ꯏꯉꯦꯟꯒꯤ ꯂꯦꯟꯁꯨ ꯅꯪꯒꯦ ꯁꯖꯤꯕꯨꯒꯤ ꯅꯨꯡꯁꯤꯠꯁꯨ ꯃꯥꯌꯣꯛꯅꯖꯒꯦ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯁꯨ ꯈꯥꯡꯖꯒꯦ ꯋꯥꯛꯆꯤꯟꯒꯤ ꯂꯦꯟꯁꯨ ꯂꯩꯖꯒꯦ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗꯗꯤ ꯂꯩꯈꯤꯅꯨ ꯅꯪ ꯍꯥꯏꯕ ꯅꯪꯁꯦ